Imes Paodam yang tabiri basungbu yunam Anuradha Devi kono krumzari. Housing Maroiba Pauda, Inner Permit System Sana Hamada Mating Oinana Bagadamakta Facial Recognition System FRS Ngazi Minister and Birena Longstock Kibakaloinana, Mobile FRS Gadi Anilam Thakre. Kangpopi Police na lupa crore chamagalak yang kairongge mamal oigadaba heroin number 4 Pagapangam Kray. Bisnapur District Legal Aid Defense Council System के ऑफिस ngachei sanga krai loinana Rahul Gandhi की interim stay order के appeal कोने या खेत्रे House of House ने बिजरी Inner Line Permit System tanahan bada mating oinana bagidamota Facial Recognition System FRS ngasi Chief Minister N Birena launch to bagaloinana camera hablaba mobile FRS gari anilam thakre Chief Minister की Secretary Pangthopa FRS launch toba amadi mobile FRS gari lamthabagi tharamduda Minister Singh Thongam Bisarjit Yumnang Kemsan Konthozam Govindas Dr. Sapam Ranjan Haikam Dingo MLA Sapam Kunjakeshwar DCP P Dongal so Saruyaki ngasi ki tharamda Chief Minister N Birena nauna hautuk liba system asina Inner Line permit paiba miyoshinge permit ke validity leibra expire orebra haibagi check ILP counter singda tawada amadi ILP system chana hanamage management tawada hanamating oiragane haiki Chief Minister na makataraduna ILP system asi state asida chana hanbada anova technology seasonal bagi dakalebe singsu phongto pakaloinena lenga kasina Union Home Minister deke ayaba lawrabang matungda FRS asi install tawnaba international farm ama ingestauke hainesu Chief Minister na haiki For the safety of the nation, akhoi Manipur le minari ba akhoi jati kunthra mari manga se masi ki safety ki ne khoi Manipur sarkar na honor se sidaida Mizoram dagi natraga atu dagi aina haning masi internal matter of state or aduga particularly law and order as state ki subject ne masidaida state government amna tawbo thabuk ta akhoi na mada kuting jelu bai bi se madu ai tawoning de akhoi na su tawroi Ngarang Mei Tangka Ama International Day of Labor Gambari Lenana Malamge Mapam Kuding the Pangtung Nabagum Manipur Su Tongan Tongamba Mapam Kiada May de Pangtung Nakray Imphal Municipal Corporation IMC Amadi IMC Employees Union Anina Su Sinduna May de Tharam GM Hall the Pangtoki Mahut Amadi RD and the PR Minister Y Kemsan IMC Employees Union ke President CI Joy Kumar IMC ke Caretaker Mayor L Lokeshwar Mahut ke Commissioner M Zoy Mahut ke Director in charge ke Bono Amadi IMC ke Municipal Commissioner ke Chandra Kumar na Maru Aiba Mitunglen Singh Oina Sadugyaduna Pangtoki Batharam Aduda Imphal Smart City ge Maikai degi desalting machine amaga slate container ani punna gari ahumso IMC de khusinaki Taromaduda Wangaladuna Minister Y Kemsana High Imphal Municipal Corporation na konba mafam singda ayung nungtil numidang kaitana thabak sudana Imphal City bu lunana thamna ba honariba IMC gi staff singbu thagali masida wakal tadaba mioi kharana sengdokpada ngariba mafamda amok amot pa patient ba thagi sumnagi lupa chani tingning taduna garida tongduna laklaga phataba hundokliba mioi singna maram oiraga IMC amati mahud asi miyamgi miwa tafam oiribani wafam asi cabineta puthongna duna home department na phabiyu haibadagi mioi khara phagatpa hawbadagi asagumba thaba khara handare haiba pau tabada nungaiba phawi lamdam asi lunana thambada miyam punna honaminasi maki maikidagi su angamba mateng pangani haiki Administrative Council JAC of Amtuk and the Amgona Imphal ge Babupara the Labor Council ge office da May Day 2023 ge tharam pangthokre Tharamadada JAC ge members sang amadi lusangba oiramba sangi imong manung gi miyoi singna laikhidraba lutingba singna ishor ge huya da ingna chingna leijarunaba minute ani tumina leptuna thongni jakhi
Tungda lekhidaba lusang basang mafamda haikal laika tamduna khurum sakhe Tharamduda JSC Secretary General Oriba Thiam Momochana Mede Haurakibagi Warisang Sanungna Thamki Lamdam asigi sinmi sing thabak subada machuta de haina maran sijilaga lamdam asigi sinmi halaga mapan lamge sinmi yokpage haina be thadokpiyo haina United Labour Organization Manipur ge President Anin Yumlembamna phongdokre wafam ase ngarang romahan theta da lub asina sinduna pangthokiba malemge sinmi sange nume tharanga marilenana phongdokibane tharamaduda Manipur Building and other construction workers welfare board ke chairman ke Sarat Jawaharlal Nehru Manipur Dance Academy amasong All India Radio Imphal ge former director Dilip Mayangbam cultural losses Ningthauza Lancha Thangzam Agro Industry Private Limited Lekla Bakery ke managing director Thangzam Zoikumar ne chingbana sarugya ki Tharomaduda thuduk hendona Thabak Toba Lamdam Asigi Sinmi Singda Ikai Khumnabu Utki Tharamaduga Mari Lenana Anil Yumlembamna Makata Kibada Lamdam Asigi Sinmi Sing Awabakya Thengnari Awabasing Asi Sinmi Sing Punsenduna Thengnaminaba Natana Upai Leite Thabak Suhalaga Kusaman Mapiba Tathi Tawaina Tobiba Kya Lairibasi Thengnaminasi Loinana Lenga ki Luchingba Singnasu Sinmi ki Numit Lakpada Sinmi Nungsibagi Mahuta Ate Numit Singdasu Sinmi Singu Nungsibiyu Amadi Sinmi Singi Pangpam Tokpa Right Sing Madam Sana Pibiyu Haiki All Manipur Working Journalists Union Amzugi Lisangani Kulumdoi Kunmanga Phawa Thau Pugadaba Singi Mikhal Ngarang Pangthokre Hairiba Mikhal Asida President gi Mirepta Mioi Ani Amadi Standing Committee gi Mirep Tarana Lamba Thainaki President gi Mirepta Pongnapam gi Kaksang Tabam Bizoina Kanglepa gi Mairagi Wangkhemsa Samjaibu Maithiba Piduna Lisangani Kulumdoi Kunmanga Phawbagi Tamgi President Oina Khankre Manipur Police na chahi asige oina khwaidigi chauba drug phabagi thaudok ama oina nupi ama yauna mioi mari dagi malimge kaithenda lupa crore chamaga lagyang khairongge mamal oigadaba kilogram 15 henbagi heroin number 4 sing Kangpopi Police na phaga pangam khrei Pharaba mioi sing ka adudi Churasampur district ki Zoljamp village dagi Lan David Sontak Chahi Kund Apokpa Kublang Sontak District Asigi Kaupi Ngapigani Kaupijang Village Dagi Lonmin Chang Haukib Chahi Kunmari Apokpa Saikholond Haukib Amaji Chandian District ki Toitung Village Dagi Mangkholond Haukib Chahi Kuntaret Apokpa Tongzapau Haukib ni Loinana Pharaba Nupi Aduna Senapati District ki Khamsong Karong Village Dagi RK Pokhuro Chahi Yakai Apopale Khidraba RK Khoni Hiramasigi Matangda Ngasi Kangpopi District Police ki SP ki Conference Hall da Pangtokpa Paumi Singa Unaba Amada SP TS Brikamsina Lengana Sangsilba Ward on Drugs 2.0 Asibu Hena Mai Pahanaba Kangpopi District Police da Tongan by activity kya Tawduna Lagli Masigi Maning Channa Ngarang Ayuk Punga Mapan Minute Tara Mangarom Taba Matamda Kangpopi Police Station ge Get Mamang the Station Asigi OCKH Suning Kumana Luchingba Tim Amana Lambi the Lakpa Gari Sing Sek Tauki Matamatuda Impal Rom the Lakpa registration number MNO3P 8104 ge Mahindra Sub 500 Asi Kamdana Sek Tauki Sektoba Aduda Gari Adugi Maninda Nylon ge bag Ohum the Yauramba Thingnabut the ge Check Tobada socket Jahunga Yankamato Yorambadagi Gari Adubo Taurakliba driver land debita Hanglubada sockets Aduda Putakliba Adu heroin number 4 ni Haiba Asakangmangam ki Kudakta Police na Makatana Wahangpang Tobada Mahaki Gari Adubo land clear Tauraga Langminaba Lonmitsang Haukeba Amadi Mangkolonda Haukepsu number Tetaba Mahindra Scorpio ga Konana Pagat Pangam ki Madugi Matung Makatana Draga Adugi Tungpam Makatana Hangbadagi Paraba Mioi Ahumna Haidurak Badagi RK Pokhorusu Senapati gi TNK Village Manatagi Pagat Pagam Kibani Paraba Mioi Marima Kangpopi Police Station Kes Amal Lokhatuna Thaudok Asida Makatana Kanakana Chenabagi Haiba Adu Kangtong Nabatabak Lokhatle
loinana paraba marimakso ngasi kangpopi ke judicial magistrate first class ta potoklaba matung numit nipanege police custody remand lautare haire Nakalamaramda district asidagi popi thaba thingnanabagi district police na lokhaliba thabaki matangda SP Burkamsena makataraduna Kangpopi district da hogiba chahi kharagi mamangda popi paksana tharamba adu hausati yamna hanthare handaki popi ge session aduda district asige tongan mafamda lam ekar lisanga maga chamri romda tharamba popi sing district police na lenga ke atai department singa khusabna dana mangangke loinana handaki sehi asige popi thadringai dagi thingnanaba district police na napka punna khusabna dana tongan ba mafamda survey chatlaga yengsin ba haure hariba survey asi hoki be chahi singda popi tharamba mafam yauna mafam kya da chatuna sahi asidagi district asida popi amata thandanaba honari haike State asida thengnariba tongan ba issue singe manungda state asigi district ama uriba Churchampoda yamna kanba ihau ama hauriba ase kanagamba myui kharana atamdana toba pota ama oina lawi haina kokomigi coordinator Zitendra Ningombana ngasi CCSK office ta pangthopa paugi mifam amada phongdokrai Kokomigi Thomi Singh yauna pangthokiba paugi mifam aduda mahna makha taraduna hai lamna masige reserve amadi protected forest ke area da ain kaina yum sajalakpa amadi anuba khol kya tholakpa asina malengge oina hongnakliba ing asage khale asida chauna kaiba pidi masibu kharada oirabasu sapanaba haiduna lenga ka asina paikhaliba tongan ba khongthang asige mayukta lamna masita leidiba itne gropa amana lenga ke mayukta wa ngangba amadi protest tawri masina apunbagi amadi kamanta protest oidaba puruf naiba manba thawng asitawbigano lamdam ase kananabagi damakta khundaminne riba puruf khudingmangna masa ge lawpham thokpa thodang sing lawminasi Lining Laisonga Mari Lainana Tabak Tauriba Singna political platform pa ama oina changsil laklaka Purup Masenda Realism Marampo Eraga Amaga Amaka Tokai Tanaba Honaba Manba Thong as Lepio Loinana Yumlo Naduna Ladiba Mizorangi Mizo Student Association Amana Manipurgi Miamda Singnaba Manba Wapampong Dopa Asna State Ani Asigi Marak the Ladiba Mari Asi Kairak Naba Machak Ama Oirakane Asigumba threat ba manba wafam asitobigano association da asige wafam ba aduna maram oraga karigumba Mizoram da leriba Manipuri singda kudong thiba tholpa taragade madugi daita association asina pugadabani lamdam asida leriba singna makhoina pamba demand sing tanba matamda longang na chatpiu kanagumba purupa amana thodok amana traga amada yo haurakpada nanthoknaba upai thibada tungi yengdana thabak tawbasu government na tawbigano thabak khudimak loge matungi na tawbiu maduna miyamna su support tawse haike Mizo July Paul Natraga Mizo Student Association Aizol Koba Mizoram gi lupa amana Churchampur gi ihauga mari lainana Mizoram da leiba maitei sing sulakani haina ki halakhi badu taraina logde Mizoram da leiba maitei amatang solakpada Manipur da leiba mizo kya solakani haina maitei lipungi thobu and premsina section wathamlakle waphamase Imphal East district ki nongsumda maitei lipungi nauna hangba khana sangabagi tharamda tharonga mari lainana phongdokhibane tharomaduda maitei lipungi thoburel em promote amadi tongan ba maphamdagi lakpa laloi kya sarugya khe Tharambadуда M Pramona Nauna Hangba Kana Sang Ribond Kakpakaloinana Maikum Hangdoke Loinana Thobu Enterprimesina Luchingduna Sai Tareta Kundapa Matamda Awatan Thokibada Achawa Thodang Lokiba Hera Chandra ge photo da laikatuna ikai khumnaba utke Tharonga Mari Lainana Enterprimesina Makata Kibada Maitei Shingdi Punsilaga Lebake Oiba Wa Khanapam Leitabadagi Hiram Khudingda Sothara Kibadagi Mafam Kyada Khana Sangka Hangdopa Haurapagi Sarukama Oina Nongsum Dasu Hangbane Manipur Lengana Forest Kanaba Lokalakpa Khongthangda Surazambugi Miyoi Kharana Maiteina Tawbagum Onsilaklibasi Achumanate Lengana Tawba Thabak Khudimak Maitei Khaki Oina Puthokpaga Loinana Churchampurda Yumda
lachaba lai tugai bana chingba tholakpa asi laibak thibani loinana Manipur Manungkhak natana Mizoram gi lup amana Chuarsam Boda Reserve Forest eviction toba leptrabadi Mizoram da leiba maitai solakani haiba wafam thamlakpasi maitai lipunna tumina leiroi Mizoram da maitai amatang solakbada Manipur da leiriba Mizo singsu solakani masigidamak maitai lipun ge laloi kya mafam kya da saithuktuna leire haiki Bishnupur district ke oina legal aid defense council system pe LADCS ke office ngasai Bishnupur court complex da high court of Manipur ge judge amadi Manipur state legal services authority masalsa ge executive chairman justice A Bimal Singh amasong high court of Manipur ge judge amadi high court legal services committee ge chairperson su oiriba justice A Guneshwar Sharma Anina Sangakre Legal Aid Defense Council System ke Office Sangabagi Tharamdada District and Session Judge Bishnupur Letko Kibzen Masalsa ge Secretary Ozes Mutum OSD Masalsa Sonikuma Nepram Masalsa ge Assistant Member Secretary Sarda Yangkom District Legal Service Authority Bishnupur ge Chief Judicial Magistrate Cum Secretary Sadananda Sorokaibam Chingba Miyakyana Sarugaki Center government nauna thorakhiba ORPO 1 rank 1 pension ge circular adu semtokadabani haina haugiba February gi tangkundagi Delhi Jantra Mantra da ex servicemen singna Sangsal Lagliba City in demonstration bo Sawaladuna ngasi all ex servicemen association Manipur gi Miyang Makada Thawal district ke manungda leiriba ex servicemen singnasu deputy commissioner Thawal SWAS ke Khutangda India ke president prime minister amadi defense minister da pinanabagi damakta anoba OPOR ge circular bo Yaning daba waral kya yawa memorandum ama DC Thawal SWAS the patient kray Office wage executive member secretary Retier Subedar M Kogendra honorary captain P Kalan Singh Subedar honorary captain S Babu amadi jila sainik boti secretary S Yami Yauna district Sidalaiba Indian Army dege retired Lauraba Personnel Singh amadi ex serviceman video kyasu sarugaduna DC Thawalda memorandum adu pisaladuna honorary captain P Kalana Pongdorapada Anoba Tholaleba OPOR 1 amadi OPOR 2 asida unjustice oiba kya yawana khongjang ase sawatpani Sipadagi honorary captain Fawgina 7.8% increase tawre aduga officer Singina Lieutenant to Brigadier Fawna 30.5% increase tawre military service pay MSP gi oinasu officer Singina lupa lisang taramanga ga tamanga oire aduga Sipoi Singina lisamanga chani oire aduga fitment allowance ge oinasu officer Singina 2.81 na purire aduga Sipoi Singina 2.5 na purire asagumlaba injustice oibakia ama yawa asana maram oraga ex servicemen singna asigumlaba khongsang aksi junction bane haina phongdoki Manipur lenga ke cabinet mi phampa amana Manipur ge maphampa kharadagi yu sungba yonba ge lairamba athingba lokhokiba warip adu handokadabane haiduna coalition against drug and alcohol takada amati lamdam masage tongan tongan ba ima lup singna chatharapa khongjak ngase su lepaletri khongjang ka adugi manung channa ngase su Imphal East district ke Naharopa Awang Laikai community hall Imphal West district ke Awang Ziri amadi Kaksang district ke Pangantabi Chingyada so wakan mi phamdana khongjang singkrai khongjang adu all Manipur women social reformation and development samaj nupi samaj kada amadi lekai ahum sege maira paibi lupsingna punna khusannaduna pangthokibane Imphal East district ke Kiamgai da leiba Kiamgai high madrasa ge headmaster Sindayaro haina school asage mahiroi sing guardian ching amadi SMDC ge Kangbuna ngasi school asage campus ta khongjang singkrai Headmaster Sinbagi order hayang pawbagi manungda mari lainaba singna kaktrabadi school so launchen bayauna makal makakya ge khongjang sangsalagani haide School asage SMDC ke executive member Muhammad Ramijuddinna Paumi singda pongdarakpada Kiamgai High Madrasa asi onthopa phibam amada mutkhibaga chap manana lairambani adubo oza
Wahazuddin Khan arts graduate oza na skun asida lakpadagi kanna honaduna ngasite yamna phagale madam amada mahiroi manga taru khakta lerami adubo oza Wahazuddin na yumthong khudingi changchang duna haizabadagi ngaside mahiroi chamaga yankairom skun asida mahitamle oza asina kumjali sangani kunma thoigi September dagi skun asida hek lakpadagi mahiroi kunaigi khanbiduna MIL gi oza amade Pion gi tolop sing masage tolop daki piduna kanna honaragli magi makhada school asige oza sangna matam chana laktuna mahiroi singda ningthina mahima sing takpi tambide loinana school asige takotharangi thabak leptana chatharagli adubo mamang thagi tang taramapanda Manipur lenga ke Directorate of Education S na mako transfer tawbage order ama tholakpa ase yamna laibak thibani order ase skun asibo muthalage haibaga chamanai maramasina thasage tangka ahom phawbage manungda order ase kakpiduna mahiroi singi punsibu kanbiu karigumba order ase kakpidragade makhal makha kyage khongjang sangsingani haina mari leinaba singi puning singsilakhi Modi surname defamation case tamara laide haina Surat ke court amana rai pekrabage matungda Congress lorsangba Rahul Gandhi na interim stay order ke appeal tawkiba adu kona yakhidre megi tang nipan dagi jungi tang ahum phawba court ke summer vacation ke matungda Rahul Gandhi na tharageba petition adu ke order ama pigane haire Rahul Gandhi ke lawyer Abhishek Manu Singhbi na haikibada interim natraga final order amagidamak Rahul Gandhi na hazariba adu extreme urgent amane adamoinama Justice Hemant Parsakna haikibada hojak oriba phibam aduda Rahul Gandhi ki dama interim protection pibangamde mana makatana haikibada records amasung proceedings kupna yankigani aduga court ke summer vacation ge matungda rai pigani BJP MLA Purnes Modina Tharakiba criminal defamation case ka mari lainana Indian Penal Code ke section 499 amasung 500 gi makada Rahul Gandhi bo mara laire haina March ke tang kolumdoi da law thokibani lesangani taramapangi April ge tang 13 da Karnataka gi Kolar da pangthokpa election rally amada huran basang adugi karamna manabar surname Modi haibasi orambano haina Rahul Gandhi na haiki haire Mangonda piriba penalty sayi anigi jail da thambage tampa aduna Rahul Gandhi bo parliament ke member obadagi disqualification ONK kona piba penalty ge madam tahi anibo yorabadi parliament ke member obadagi disqualify to bani haiba rule ge matung ina Rahul Gandhi bo disqualify to kibani hairi MP oiba tokpadagi lisingani manga dagi mahana leramba official resident adu thadoke Rahul Gandhi na represent tawkiba Kerala ge parliamentary seat Wayanad Hauzik hangduna leiribani Hauzik aroibada maroiba pau amone pizari Inland Permit System sana hamada mateng oinana bagdamakta facial recognition system FRS ngazi Chief Minister N Biren announce tawkiba kaloinana mobile FRS gari anilam thakrai Kangpopi police na lupa crore chamaga lak yankhairong ge mamal oigadaba heroine number 4 phagapangam khrai Bisnupur District Legal Aid Defense Council System के ऑफिस ngachai sanga khrai loinana Rahul Gandhi ki interim stay order ke appeal kona ya khidre Paodam ngasi gi matang asidaloi jare meng tabiri besungba amukahna khurumjari